Akashbani Imphal Lanthokchari Pawgi Sakta Sakta Masida Thobal Jilagi Uyalda Leba Ibudo Pakangmagi Laisang Mang Ta'alamba Yellow Purup Singi Lai Phamle Namadi Khobam Sing Yokatuna Thamnaba MP Lesemba Sana Zawbagi Appeal Manipurda nga marang kaina puthoknaba thaurang Aying asagi khal kaitharakpana hakselda piba saitheng thenganaba National Program on Climate Change and Human Health Mission Bangop Sagar ki cyclone Remal amasung masina Manipur da piba saitheng amasung Zone Mari da bot masing thigadori basiga mari lenana Thobal jila da lakhuleba thaurang singi matangda aikhoi ki Thobal Paumi Soibam Binoi ki pauda Lamdam sigi yellow purup mitei singna sena thagonariba Thobal jila ki uyalda leba ibudo pakhangbi laisang masak khangda basingna leibak popo numit ki ahingda thugai baga loinana laigi polam kaya mai thadoklamkhi Thawang adubu lamdam sigi masak naiba miyoy amadi miyamna kanna yaningdaba phongdoknarakhi Amaromda Raijagi MP Lesemba Sana Zawbana Manipurda Lairiba Yellow Purup Singi Maruiba Laifam Lenamadi Khobam Sing Tungi Mirol Gidamak Yokatuna Amadi Samgat Sagatuna Thambagi Tangai Padaba Lai Haina Phongdokre Uyalda Leiba Ibudo Pakangbagi Laisang Mang Ta'alambagi Thong Adu PDA gi Chairman su Oriba Kairau Bidhan Sabha Kendra gi MLA Laurembam Rameswar Mitaini Yaningdaba Phongdokpaga Loinana Yumjagesa Numita Mafam Aduda Satuni Yengsinki Mahagna Laisang asi amuk nauna samjen sajin madamateng wainaba angamba sel giteng bang supiramki Khongsat aduda Sri Rameswar na hai Koi mafam asida uriba laisang asi koi ido pakhamui laisang pamusena uyal mamang lekai changmanung da leiriba maroina ibedo ibendo gi magi phambal koi maitai chana bida magi tongan ba mangu thamba sagi mingsel gumba koi laimanung da legadaba kose meama chakang da basingna mai thabira me habdi social media thina budi yengmulak chabane yam nungai tri si so phajakra basing mathak ta leiba yam nungthi jab laisang asi manung da leiba forgi posai mai thabira ma jemasi mahanok da yam thamui sona ai nungai ta phawi sona subo koi bu jabi jai thing prekan habagi thajabale makha ta na to honjaning de mai lai committee na koi chi kole police station da su complaint to male and mayam chong thidomina kana sugumba phataba koi sorgi laisamung to phata missing ase koi thidoga phadomina se adu akobida leriba lakai singna ju khara singnab leragadi ana police station da adu lai committee da isamakta pau pibira kanda makha tan matung togdanaba asuguma phatok thoktanaba honamina se habasi mahamukta da ai thamjage hoi haukadi haukre makha tan tobiganu chakhe posing manum nauna kalen tha ji moi iko khatpa kanu ta male lai ba kanu sida munona phiong kholakan makha tan phajani soje tam sangna koi soda ni jaraga phaba nungai ba phaba shanti pakno honamina se habasi mai Leibaki Yaifanaba, Sauhong Honaba, Say Kudingi Kalen get Tanil Numita, Ibudo Nong Sabamusung, Ibudo Pakangba Anigi Mapamda, Sengbi Sengba Haiduna, Yaipatonizaba, Seng Hongba Toram, Sagol Senumita, Palace Compound Leba Sana Konung Utra Sanglen, Pangtoki. Toromaduda, Raya Sabagi MP, Lesemba Sana Zawan Hai, Toromasi, Nixing but Toktraba Matamdagi Hoduna, Lamdamasi the Pankeba Ning Torol Kayagi Haktagi, Maina White Tangnasam, Kaipa the Batoram Amoina Pangtokuna Lakibani. Loinana, Yellow Purup Singna, Laioi Kraba, Ipa Ipu Singna Tambiramba, Lining Laisolgi Yamna Maruiba, Ahakba Laipam Lenamadi, Kubam Kayasi, Tausa the Bugum Tauri Haina, Tawong Asibu Yaning the Busupunto Ki. Amaromda, Asigum Labas Hanglaba Mapam Kaya, Yakai Tugai Yauna, Amangata, Toliba Madi, Manganabo Honoriba Singasi, Langak Amadi, Marilenebo Authority, and Matic Sabatabak, Lokat Pinaba, Apil Tauki. Jeng Hongba, Tolomsi, Amna Liraba, Matamdagi Honda, Tolol, Ayamgi Matamdagi, Masi Maina White Tangasam, Kaipadava, Aduma Tolomamo and I put a pound lapa, Adumagi, Tolomsi, Ekona, Jeng Hongba, Hanasu Hare, Masigi Tolomsi, Ibudo Long Saba, Amason Budo Bakanga, Anishida, Mamzaba, Jengbi, Zengba, Hizatana, Laiba Sigi, Yaipanaba, Sahonga Honaba, Laiba Kangpuru Mayamsi, Lunga Yaipana, Punna, Wiki, Awana Tatana, Panana Dumba, Onizaba. Tolomamani, Adula, Masiki Sida Pangi, but Tolomsi, Siga Chapmanana, Ibudong Long Sabagi, Magi, Ahan Baman, Malenda, Lakiba, Mapamboiba, Kaxing, Sonda Leba, the Manta, Pom, Tulamka. Masida Sumasi, Sangendi, a woman go from Naiba Maya Mamana, Litaroga, Adom Salaga Haiba, Sam Tolom Pangjari, Wakalondi, the Quenagasi Pangjari, but Tolomasina, Leba Sida, Masi, Sahi Mahina, Tangu Lenta, Amna, Muaitava, Koiba Togo, Sinasing. Tungkoina, Wakaiba, Inchipa, the Mama, Orisanu, Matam Level Kibita, Reba Sigi, Kamkai, Kaibiaroi, Airiba, Kurupsim, Mutpayaroi, Punna, Yellow Missing, Pulaga, Tam, Amasung Ireba, Namkai, Kamendasi, Habiwaka, Lundu, and Sigi Toromse, Pangjabani, Toromsi, Nungyoba, Uyada, Toana, Madudi, Majusuna, Kuri, some Leba, Sahonga Honaba, Tanguleta was Santi Pronaba, the lady by Koyam, Nuaya, Marankana, Punna, Nanaba, Wakalong, Pangyo.
Manipur asi mahusana nga bu pamna saba raija mo oituna lagli adumakpu lamdam asigi nga gi pothok puthokpagi sang nemba madi per capita consumption haibadi mi amana nga sabagi sang wangbana awatpa nga gi pothoksing mapal lamdagi pusenduna melari hiram asigi matangda English ngani kunithoi da pangthokiba National Fish Farmers Day da raijagi fisheries mantri Haikam Dingona Manipur da sahi khudingi sanaba nga metric ton 153 lom tangai phadana sangi adubu hariba sang asi puthokpa ngamdabadagi raija sida sahi khudingi mapal lamdagi nga gi pothok pusilagnaba lupa koti sahum lom kharch tawri haina phungdokiba laikhrabani English ngani kun mathoi da Manipur da nga gi pothok asi metric ton 138 oirambadagi English ngani kunithoi da 136 ta hengalagle Masiga loinana raija sida ngagi poto hengalanaba mari lenabo authority singna ngami yauna tongan miyoi singa khanane nabagi thabak leptana sathari Masiga mari lenana ningthokaba numita fisheries gi karmachari amasung aquaculture gi lamda khang haiba singna aquaculture amasung cold water fishery sakhona bagi matangda khanane nabagi thoramama lamphel pata leiba directorate of fisheries gi office da pangthokhi Thormaduga mari lenana ngagi pothok hengan hanbagi matangda Manipur University gi Department of Zoology gi Assistant Professor Dr. Rameshwari Yumnamna Akashbani Imphal gi pawgi saktamda asumna hai Sigi message se kanana pirake have the Convention on Biodiversity Biological Diversity have a CVD theme siga loina na purakane akoi Manipur gi context yenguragadi yam thina biodiversity wang ba mafam masibu koina hotspot kawe asida leiriba biodiversity plants oigera deisanga oigera pambi oigera masi se human activities na maram oidana threaten oiraba masi gi jaga sibu koina biodiversity hotspot hai aduki matik ti wang na leiba endemism su wang ba aduga threaten oiraba jaga sibu koina biodiversity hotspot hai se Manipur se su one of the biodiversity hotspot ne aduga Manipur se Indo Burma hotspot ki makha da su chingi to hositi Himalaya hotspot ki makha da su chingi masida adukki matik kanar about medicinal plants adegi di orchids adegi di nga da hairaga su nga se more than 300 species asiguma phangba jaga ne but masi kamaina khoina kangadege prakatri gi kaire iba khal ainga sa nungzu nungsa masi kaire ibasina koi gi plants animals human da bawda akaiba myama mala abane aduna masi moi sing sibu khoina kamai kan gani haibasi gi pandam da masi gi sensitize tona ba aware oina ba khoina masi international biodiversity day is a pangthok pa chahi khuding gi chummi ena lawrak pategi world all over the world pangthok nari Malem gi holakliba akoibege amadi ainga sagi khal kairakpana tongan ba saitheng kaya piri Masigi manungda honglaliba ayinga sagi khalasina miyoibegi haksangda saitheng piduna tongan balena tinlar sing nahanbegi marama masauna oiragli Hiramasigi matangda World Health Organization asu malemgi oina miyoi billion 3.3 ayinga sagi khal kairakpana laina kayagi saitheng nanglaba yai haina phungdokhiba laikhre Manipur gi oina su raija sida handak sai asida ka hena sabadagi sandokpa laina leptospirosis naba miyoi thengnare haina raija gi IDSP digi phungdokhiba laikhre Hariba laina asi sa sansingdagi makhoigi mayung amadi matilna singba masadagi thorakpa mahi manai singna miyoibigi haksangda sangkhiduna mit ngangba laiho hoba kok sikpa haksang thindokpa unsada ngangba ningtham sanba obana singba layonga loinana nahalli laina asigi matangda state microbiologist Dr. Aisham Kisorna Akashbani Imphal gi pawgi saktamda hai Leptospirosis haiba laina asi uchi yumda yokpa sa o hui san amadi sagola chingba infected urine dagi laina asi sandorakpani Jennings and the Rims ki Elijah test dagi leptospirosis laina asi thengnare reconfirmation gi damak po bear da thana honari leptospirosis laina asi yana kininga oiba laina oide doctor gi advice abadi hida course dose suna sathok piu chingnarabadi test tok piu laina asi dagi section b Amaromda Manipurda ayinga sagi khal ka hen honglakpa sina maramoiduna ana aya yaurokpa matamda layeng nabagidamag Manipurda leiribo hospital singda akhanaba phamung manga thamnaba thorang lokatpa hore Thorang asi kendragi haksel mantralogi makhada English ngini 18 dagi hawdokhiba National Program on Climate Change and Human Health Mission gi makhadani Hiramasigi matangda raijagi nodal officer oiribi Dr. Y Nibedana Akashbani Imphal gi pawgi saktamda hai ayinga sagi khal kairakpana hanadagi hauna laina naduna leiba miyoi singda hena phibam soksin halli maramaduna raija sida honglaliba ayinga sagi khal asigi yenglaga sarkarna haksel gi lamda paikhat payaba thorang sing khudakta paikhanaba sem saduna leidi
mahangna hai National Health Mission gi makhada National Program on Climate Change and Human Health NPCCHH haba sigi program sida 2019 gi February da koi Ministry of Health and Family Welfare na flagship program oina launch roga NHM gi makhada lakpase February 2019 da ne no na tumaina lakpa program ni objectives manga khak laiba sigi objectives sing ji koina public da awareness piba next generation juma. Then second point is capacity building, that is training of the medical staffs and all umbagi training am laire capacity. Adagi number 3 is health sector preparedness and response. Habade akoi healthcare facilities sing sida any climate siga mari laina event occur tawba matamda how far we are prepared with our healthcare facilities. Mari sina akoi synchrony with other departments like environment department or akoi collaborate tawriba. Bangop Sagar gi awang thangba sarukta leramba Remal cyclone haukiba pung khara asida awang nobok thangba sarukta sangsilaktuna Bangladesh ki Khekpura dagi kha amadi kha noksup thangba kilometer sani humpurom lapa maphamda pungda kilometer tarit ki sangda situna sangsilagli masi nongsup Bengal gi Sagar Island gi kha amadi kha nokpok thangba maikaida kilometer sani ni phurom lapa maphamni ngasi ahing cyclone asina Bangladesh phauduna madi nongsup Bengal gi Sagar Island amadi Bangladesh ki Khekpura ani phauna lana satkhirgani Cyclone Remal gi oirakliba phibam asina Manipur da lagliba numit kharani asida karamba nongjo nungsagi phibam leigani haibagi matangda Akashbani Imphal gi pauge saktamda paudam ama India Meteorological Department na phongdokpagi matung inna cyclone Remal gi chaitheng oina Manipur da ngasidagi hauraga me kunipan fauba mafam kharada akanba amadi yamna kanba makhal gi nong akhak arauga loinana churagani haina phongdokli ngasigi oina nungsi sitpagi chang asi pungda kilometer nimfu fauba oiraba matung hayeng khara hena yangsilaktuna nongga loinana pungda kilometer humfu fauba sitkani adubu me kunipan da akanba akhak arauga loinana rajya asigi mafam kharada akanba nong pungda kilometer nimfu fauba sitpa nungsitka loinana churagani hairi asigumba thawong asina maram oiduna Met Department na phongdokpagi matung inna nong kanna chubana maram oiduna lambi sorokta ubagi chang hantharaktuna gari chathok chasin gi khudongchadaba mayok nagani masiga loinana miyamna brajadagi ngakthoknaba kanglon sing ngakna chatnabasu khanghalakli handak rajya sida nongju nungsagi chang ka hena ahongba lakpa thengnakhre Manipur gi chingi jila oiriba noneda mamangda amukta thoktriba mawongda sabagi chang Celsius degree nifu fawba yaukhre masi malem gi nungsit ki kuyomda tongan tongan ba gyas sing yauduna nungsit ki maisa fajinduna thambadagi thokpani haina akhang hai singna phongdoknari masida honglakliba ai ngasagi khal haibadi climate change na koina na mateng pangsili haiba wafam su thamli hiramasigi matangda British Scientist Awardee Dr. Binota Thokchom na Akashbani Imphal da asumna phongdorakli Manipur da su climate change lai haibagi achoba khudam haibabu chingilam nonedana tamgilam Imphal dagi sabagi chang hengatlakpa asini noni amasung jiribam dadi chahi sigi 40 degrees Celsius fo henkre masi normal temperature dagi shift thoke haiba mayik lana uba phangbagi khudamni climate change asidagi su hana tingnaram daba laina laichat samna hairabada covid dengue na chingba Manipur da su hengnaba horakle chana thaknaba pothok hantharakpa tin taba henkatlakpa climate change ki aphattaba effects singni climate change dagi kanbigi hairabadi khwaidagi ahanbada u yanthatpi daba henadum u thabiba pat pukri phunjin bidaba luna nana akoibabu thambiba asina chingbani Akashbani Imphal gi paugi saktam gi damak Waikhom Chitradhani Zun Mari da bot masing thigadawri basiga mari lenana Thobal jila da lakhuleba thorang singi matangda aikoi gi Thobal paumi soibam binoi gi pauda Naliba Jun Marigi Ayupung Nipandagi Haugadriba Port Machine Tiba Asiki Yengaga Kenda Taruk Leba Tabal District Counting Center on Hangdole Election Counting Limit Asida Security ki 3-tier system Legani Counting Center on Makta Table Tare Thagani Kal Asiki Outer Manipur Parliamentary Constituency ki Oina Pol DC Tabal the Laptopani Naliba Jun Mari the Pangtok Derba Mikal ki board machine Tigi Derba Asiki Matanga Tabal District ki Oina District Election Officer Amasung Outer Manipur Parliamentary Constituency ki oina returning officer oiriba andem sawaska unaruda mana asumna phongdore AC Taruksi counting center anida counting tawjagani counting center number 1 da 30 Lilong AC ga special polling station outer masigi counting tawjagani masigi table tare thagani mafamna DC office complex ta laiba block development office ta pangthokani aduga counting center number 2 haiba sidana 31 Thobal AC 33 Hairok AC amasung 34 Wangjing Tentha AC gi vote thigani aduga hall number 2 dana ekhoi 32 Wangkhem AC 35 Khangabok AC amasung special polling station inner gi vote thigani aduga loina na Thobal district ki
DO DC na Outer Manipur Parliamentary Constituency ki returning officer su oibanina counting center number 3 haina khangnaba Barrack Hall oigi DC office complex sida leibada Manipur pumbagi Outer Manipur Parliamentary Constituency ki ETPPS amasung postal ballot ki counting su ekoi masida hall ahum thokna khaidoga vote masing thijagani lagliba tangmari gi ayuk pung 9 dagi thijagadoriba counting numit asida contesting candidates singna makhoi gi authorized toba counting agent khak changhangani counting hall da mari leinadaba mi amta changba yaroi khoige counting center sing asibu TFPF na nga aga matik chaba security lokhalaga vote thinabagi damakta district election officer thobal gi taraf tagi chem saba punamak loijare haiduna ai mayam da thamjai matang asida Akashbani Imphal gi I pau kangbone puthokpa sayol gi pau gi saktam loijare khomjin ba musung puthokpa Thokchom Jogendrajit lijakhiba Maibam Dwijamani